Phubala da lausuduna leiba ningthaujam biren koba misak ama nongmaina kaplakpada panduna hospital da pukhattre hairi ngahaki mamang da pung 3:10 PM Bisnupur district ki Phubala da Kuki militant singna lausuraga leiba misam miyam da nongmai kapsilakpada ningthaujam biren koba misak ama makhutta panduna sokle hairi makata ba paung ngai minase haina lamlai 360 na phongtok piri Phubala da lausuduna leijaba ningthaujam biren koba misak ama Kuki na nongmaina kaplakpada makhutta panduna sokle haina thawal tudina update tobiri Malem da suba World War Jun kunga mapandagi hauraba yai haina maming leiraba Indian Nostradamus na phongdorakli Malem gi maming leiraba Indian Nostradamus haina khangnariba tungda tholakadaba mangjauna na haiba ngamba Kusal Kumar haiba miyoi asina malem da suba World War sahi asigi Jun kunga mapandagi hauraba yai haina phongdorakli Predictioner Indian Nostradamus na phongdorakli ba haiba wafam asi haukiba Russia Ukraine Israel Gaza da leibak singi marakta soknariba lan asi China Taiwan amasung North Korea South Korea leibak singi marakta ungkhatnabagi chang leppalaitana hengalakpa asina maram oirga malimgi leibak kaya tokhai tanarpadagi phibam lakpa asida malimgi miyoisingna pakhatpa amadi nungnangbu wafam kaya phongdorakli Kusal Kumar na prediction tawkibo wafam kaya asumbu oina thokiba laikre yamna anoba khudam ama oina sahi asigi haukiba methada Iran gi president Ibrahim Raisi na helicopter kaiba gi thaudokta sigani haina prediction tawkibani mahakna North Korea South Korea da land soknaba yabagi akiba lakliba amadi Cuba da Russia gi nuclear yawba submarine thungkiba asina chingbo wafam kaya gi matang da su prediction tawkibani Russia da nuclear yawba submarine thajin kiba silisingam sampon humpuni thoigi missile gi matang da thokiba thaudok ki matung da asoba khongthang amani haina panari malemda haju orekliba akiba gi phibam sing asigi matang da Kusal Kumar khaktana tana maming leiraba predictioner baba benga amadi Nostradamus na phongdokhiba laikrebani makhoina haiba wafam sing samada marfuga mangagi chang chumduna lakhibani maram oraga malemgi miyamna suba World War gi prediction asida mipaiba fauner khibani hairi malemgi maming leiraba predictioner baba benga amadi Nostradamus na tungda thorak kadaba haiba wafam sing asi phawbugi manungda samada marfu mangagi chang chumduna lakhibani